Ahanongte yengbiru punongpu Cristiano Ronaldo fans amadi Portugal fans ingtamukta congratulations ngasi yuk angan badat pungmari makai da sanakhiba Portugal versus Croatia yamna crucial over round of 32 gi yamna intensity over akhoi class of titan haitare masi yenghauda basing isinau singa damakta di masi kona regret lakani habsi mahana thamjage Portugal versus Croatia Ronaldo versus Modric aduga Ronaldo kisu last dance ne aduga Modric kisu last dance ne ani mak ngasi gi lehubasin aroiba match hoigadoribani aduga laibuk fabadagi di Ronaldo kare round of 16 sange aduga magisu ngasi gi akhoi ahan boina knockout stage ta goal chanba record changkhre world the oldest player to score in knockout stage sahi nifuma thuida akhoi knockout goal chanduna akhoi world record amsu changkhre ngasi gi messi akhoi pura yamna high intensity oiba akhoi ki kai hatare akhoi ki wakhal ga sonba heart patient ga le midi masi heart stroke to goni ko ngasi gi messi ha mamang da di akhoi match yamna boring oiba tok to me adu Portugal gi side ta chances akhoi Ronaldo da chance ani hum phangki du ball cross to pa ani ahum lak akhoi gi jaw cancelo namuk to rai aduga amana number 8 amana stock pane do high ball lokai timing chana da bhai gadra hai di goal on tok pangam de ani mak tim animak side te gi khoi attack to ngam na gi dena khoi half do draw lai gi aduga second half ta gi di aseng balana si hore 58 suba minute Croatia gi right back oiba player duna ball cross to fazana Perisic ta pass toroga high ball adu Perisic na fazana akhoi gi tanja lawr matung da goal tamna kausin ki hai batu goal da on thoki masidagi Croatia na lead tawki 7 minute da akhoi gi Portugal gi corner kick ama fangki hai corner kick asi kausilak matam da Portugal gi defender river Renato Vega da akhoi Croatia gi player am na akhoi gi foul tawbadagi penalty fangki hai penalty si fangbadagi Ronaldo gi masi laibak lep ki yamna intensity oiba khoi gi yamna luba yamna crucial oiba timing da Croatia na su goal 1 lead to ga chatpa matam asida mahakna high river 68 minutes sida penalty goal on thoktuna goal ji equalize to lekhi goal manara lekhi aduga high river penalty ki goal china Ronaldo ki su knockout stage ki hanbu goal ore aduga oldest player to score in the World Cup knockout stage koi khwadi sahi yamlaba player akhoi gi World Cup knockout stage ta goal chanban player ma su oire Croatia gi phajaba chances haiga de akhoi gi 74 suba minute ta koi midfielder number 8 na ball pusilaktuna lapna di box ma pandai kausilakpa hai du ball du post ta khelaga goal da sange taw khitangai khi du ga dei deflection tawra ball du muk kausilakpa matam da midfielder Kovacic na muk kausilakhi ko hai du ball du Portugal gi keeper na save taw de gi goal to pangam ki de masi matung da Croatia jo hanba leitana du or die da changsilaki attack phasa mayam tawkhi adu ngasi gi match asida akhoi gi yamna maru FC Portugal gi oina ngasi match si kalli basi akhoi gi goalkeeper ni ko goalkeeper si atugi matik phajana perform tawkhi 80 suba minute Cristiano Ronaldo si substitute tawkhre hak leirba matung da 90 plus akhoi gi stoppage time da Rafael Leao na phajaba cross ma pass tawpada high ball du Goncalo Ramos na goal chalaga heading tawra goal chal on thokpadagi Portugal na mai pakpai goal si chankhi heading tokslaga khoi stoppage time da 90 plus 3-4 minutes adai tani mana salli basi masi matunda khoi Portugal fencing na khoi match asi kare lore habi gi mata gumna harauba nungai phongdor khi adubu khangauda khoi stoppage time loiramdai side da 90 plus 13 minutes da Croatia gi side goal am chankhi moi defender Guardiola luna chankhi adu high goal si celebrate tawra lore goal asi equalize tawre extra time counter gani extra time sanra gani habigi miam da lo expect tawra player sing sulo celebrate tawul lore matung dang VAR na khoi gi review tawbudagi high goal si offside time madagi masida khoi gi match deciding factor oidona khoi gi 2-1 da lead tawdona khoi gi Cristiano Ronaldo gi team Portugal asi round of 16 da hauji Spain ga thengna ga dore match asida khoi Croatia gi yamna nungai tribasi maruina mogi goal ahum offside ta taba atuga Cristiano Ronaldo na su goal fazama ma challe du su offside taramba hai bu game si adugi matik yamna intensity oi ki akhoi gi amana kriki ina duna chat ki du goal su offside ma yamam taba su offside taba goal ahum mari challe nga si se both team sani maki oin Croatia le hore adubu Modric ki khallaga di nuaite Modric amadi Kovacic fajana sanajabane adu moi khallaga di nuaite Modric akhoi gi achamba player na te koi Champions League taruk lak lawruba player ne football gi history da
Champions League taruk lak laurobani World Cup Golden Ball 2018 da runners up tabada fangi bani loina 2022 gi World Cup ta su moi si third place tai aduga Croatia gi record ta moi third place tab si 1998 World Cup adagi 2008 22 World Cup aduga 2018 na runners up tab Modric si Ballon d'Or su award phang khrabani ko Ronaldo ga mag si Real Madrid ta lai ngai da mabani pitch share tawri ngai da mabani pullaga khoi Champions League mari lak lau khibane araiba player na te Modric su ado finally mag su retire to goda matam international de pothaga matam magi last dance ore magi khalaga di Modric ki khalaga di Croatia no ate Croatia si fazana di sana jabane adubu masi World Cup ne football da di unpredictable ne any moment any second game gi momentum game gi result hongan bi ai kanana kagani kanana karoi habisi si kanamtana predict to bangam moi ko adu gi yamna marui ngasi Portugal gi yamna marui ba numit am ori basi July 3 si moi gi hanagi player Diego Jota laikhitaba ngasi je death anniversary oiba masiga loina yamna emotional oi khi moi players sing hai ba Messi khoi gi kar matung na moina Croatia gi against the thoira matung da Ronaldo na magi jersey Diego Jota gi jersey number lilaga khoi gi condolence khoi awa phongdo ki hai tare ko adog round of 16 da di Messi khoi Spain ga tare Spain si miam na su World Cup logani haine expect tawni ba team ne khoi gi analysis kyam akhang hai expert sing na number 1 da lai bani Spain World Cup logani haina do marak sida Portugal ju yawe logical di oibo oidabra di khangde khoi Simpson gi prediction si hoji phaugi oina di chummi Mexico hoji round of 16 changai Portugal chu changai makhatar padi kari thokla ba habitu tambangam de aduna lakadri ba Spain ga sanagada match asidi ngasi sanadi ba kusan asida di match Spain ga thengna da di kitang di wana thokani aduna khoni amna hena ball tactics amna analysis tawdi haite adu khoi sum chawrak review pijaba khatane aina pijari basi adu Portugal gi oina ngasi gi match adu da aigi mod oin thamjaba da midfield si kar strong oi wale midfield na khoi ball transfer to khoi gi ball khaira kan ne khoi gi striker na goal chandawri basi adu ngasi gi top performer oina aina khanjaba da Portugal gi main protagonist sing asigi oidi basi Rafael si ma fazana sanaki magi assist gi ngasi winning goal adu sanki bani aduga always time mana some left wing desu ball si khoi gi pusalaga isagi Croatia gi side khoi gi kanu chauna matha san ma ama thoi ko aduga losilak pada mathang di Spain gani thengnaga da ribisi aduna kari karam thoba habdu myam gi comment su thambiramo ngasi di aina sum chorok pa review pijabane ai ball analysis to wa ai ka hena haijaba mi madina te adu aina khangjaba aina ujaru bu myam da sum tambane adu masne soi khiba lan khibi yaw su pon mang ngak bi gani adom dongi mo su comment thambiramo thak chari mathangi mesam ngai minerasi